Bethel Kuki Khulda Kuki militant singna khulingduna leire athuba matamda combing operation tawduna takthokpiyu khunja sing Kangpokpi district ki manung channa harau thel leiriba sports university ga thangnana leiriba Bethel Kuki Khul asida matam kya gi mamangdagi Kuki militant singna thomjinduna leire mafam asida makhoigi bunker kaya saduna afaba makhalgi nongmai amadi bomb top kya paisinduna leire Maduda Bethel Khulga Thangana Imphal West District ki Lamsang Police Station ki Koktruk Kadangban amadi Senjam Chirang Singba Mete Khul Singda Kuki militant Singna Landa Ningba Matamda Nongmai Kapa amadi bomb top kaptharakuna amadi drone da ki bomb thadarakuna Landarakadra Haibagi Yamna Sound Akiba Leire Haina Koktruk Kadangban Senjam Chirang the Leiriba Praja section kya dagi Pauksi Asida Pongdorakle Pauksi Asigi Praja section kya dagi Pongdorakagi Matung Inadi Harau Tel Leiriba Sports University Asigi Maning Thangba Singi Yangdongi Saruk Asi Bethel Kuki Khulni Hariba Khul Asigi Singi Singyang Parengda Hujik Pawda Kuki militant Singi Yamdraba Bunker Mapan Rom Sagatuna Leire Masida Natana Mapam Asigi Solar Lamp na Singba Kya Sengbatuna Numidangi Matamda Electric Pangdrabasu Makhoigi Satok Sasin Nungainaba Thabak Paikhatle Bethel Khulgi Ayamba Sarukta Lambi Phajana Sengbatuna Satok Sasin Tauri Lonena Apaba Makhalgi Nungmai Makhal Kaya Amadi Bom na Singba Kya Paisinduna Thamle Haibagi Pawsu Taba Fangle Lonena Mafam Asida Kuki militant Singi top leader Kharasu Leire Haibagi Paw Fangi Handak Koktrukta drone Chin Andra Bom Thadarakhiba Adusu Bethel Khul Asidagini Lonena Bethel Khul Asidagi Nongmai Kaptharaktunan Maung Naha Ama Hatkhiba Mahaki Machanapi Soon Khiba Adusu Bethel Khulda Leiba Kuki militant Singna Thon Khiba Ngatani Maduna Atuba Matamda Mafam Asida combing operation Chathaduna Kuki militant Sing Amadi Makoina Paisinduna Thamliba Ain Yadraba Kusukulai Sing Asipagatuna Ain Gi Oiba Lokapam Thobo Thabak Adu Atuba Matamda Lokatpiyu Haujik Pawa Bethel Khul Asida Kuki militant Sing Paiduna Leirega Thangnana Leiriba Mitei Khul Kautruk Senjam Chirang Amadi Kadangban na Chingba Nongmai Amadi Bom na Chingba Kapthaduna Yamna Toina Landarakle Haiba Phawba Khangna Manipur Lengakna Kariginamakta Tumina Leiribano Athuba Matamda combing operation Chathaduna Mafam Asidagi Kuki militant Sing Takthokuna Kunja Sing Ingna Tapna Lehanaba Thabak Paikhatpiyu Hajarakli CRPF ki camp attack KYKL nani Kangpokpi district ki line maton Thangu village da Kuki ngaknaba leiriba CRPF ki camp da tha asigi nipan da attack chathakhiba du KYKL ki cadre singani haina police na su moto case ama lokhatkre hari The Hindu da Fongo Paw Sinahai CRPF ki camp asigi company commander na Kangpokpi district ki new Kaithel Mamdi police station da FIR ama thangalakhi Loina ne FIR du tha asigi nipan gi numidang wenam pung manga makhairom tarakpa adwai dagi pung 3 minute ni furom chatpa adwai phawba sakhangnaba khulai paiba mioi kharana attack chatharakhi hari attack aduda khul adugi nongja khol lungdim kaubi masagi sahi humbuga taruklom surabi nupi ama nongmaina panduna sikhi loina ne yum ahum mai tharamkhi haina palli thokdok asigi matangda police department na the Hindu da phongrokpagi matung inna attack Adu KYKL ki cadre sing na sathakibani attack satharakpa matam aduda CRPF ki cadre singi maikai degisu akan mamongda handun nongmai kapkhi hairi thokdok adugi matangda police na su moto case ama lokhalle hairi panba yabadi Manipur da tha asigi amadagi hauraga thokliba tongan ba pamdaba thokdok sing amadi tamgi mafam kya da mioi 38 lekhidrabani numit kharani asida tampaki mafam singda Kuki militant singna drone dagi bom thadaduna amadi missile kapsinduna attack chatharakpada mioi kaya lekhidabagi matakta Mahiroi singna tampakta akan ihau hokibani loinana unified command gi chairperson pham asi Kuldip Singha dagi loktoklaga chief minister da sinau amadi DGP amadi security advisor pham thadukadamani haina khongjang kya sangsinduna lakhibani